Namasida Wafa John Lei Natraga Leite Haiba Leingak Pairiba Administration gi Maikaidagi Official Oina Meeyamda Mayek Khanghallu Haina Manipur Chief Secretary da Memorandum Pisnikri Haina Cocomi gi Convener Khoraijam Athobana Fongdokre Ngasi Lamboy Khonang Khongda Lei Lanjena Kiba Sing Masa Masa gi Mayumda Hanjilahlu Haina Satharak Liba Relay Sit-in Protest ka Mari Lenena Pang Thokiba Paugi Mifamamada Khoraijam Athobana Makha Taraduna Lanjena Kiba Singi Mayumda Hanjinanaba Thakiba Matamgi Manungda Hanjinandragadi Meeyamgi Achob Ihawama Lakani Hausik Lamdamasida Oiriba Piba Masigi Matangda Lanjena Kiba Singi Mihut Yauna Cocomi gi Thaumi Singna Manipur Chief Secretary Gangarang Numidang Wairam Unaki Unaba Aduda Tongan Tonganba Point Taruk Yauba Demand Sing Tabakta Onthoknaba Taksilamki Unaba Aduda Thasiki Taratarukta Kuki Kolai Paiba Singna Torbungda Attack Tarokiba Adugi Matangda Kupna Yengsanaba Taksilamki Loinana Kuki Jo Councilna Aranbu Wafam Kaya Fongdorakiba Warulodagi Matangda Excel Lakonabasu Khanghalamki Wafa Zone gi matang dasu Leingak ki Maikaidagi official oina aibu warula mathokuna Meeyamda Khanghangadabani haina taksilamki Lanjena kiba sing mayumda hanjilangani haina tharakiba matamasi nimitarani khakta ngairakle Leingak na matam ngaibagi mahutta makhoibu tekta kaidana mayumda hanjilanaba thabak paikhatkadabani haina su khanghalamle Dolai thabi Maikairomda khun hongjinbagi matangda panduna leiriba thabak athubada paikhanaba Hairamki Meeyamda Chief Secretary na Hairakibada Hiramasigi Matangda Housing Report Semli Athubada Report Putoklagani Haina Suthajaba Piraki Nakalani Maki Paikaliba Taurang Singasima Pungfana Paikanaba Taurang Locally Hainasu Fongdoraki Hairi Resettlement amadi rehabilitation gi matangda resettlement gi initiative khara lawraga rehabilitation gi matangda hoji phawda chapchaba thorang topidaba mayum makai chahi ani tha tare nipan hena thaduraga amuk kun hongjala kanda kamdongna senthok lambi semgadoino kamdongna thabak sugadoino kamdongna macha masu thakadoino kamdongna laik tamgadoino haiba sigi proper transparent oiba accountability leiba arrangement ama puthokpira kanda IDP singda Meeyamda khanghanna bona view haiba demand chi an Amjarami, yung khara amati ateka yamna thoki balaite mai chakide ude kide haira kanda IDP singna mayum hanjanbada kima yaudana hawdo nanna bayum senjen sajana mati bopidana hanjanba yare adana hanjalu haiba mafam ju tenare hai mafam singa si makoi yum singa do nongang chairaga chahi ani hen laira kibagi makoi gi yum singa du su untoi toidara tektra mai chaktre haira ga su senjen sajanbada changa doriba tangai phadaba renovation gi awara pa sing yengchen bigadamni haiba wafam thamjarami aduga changjal laiba sarkarna thabak paikale chief secretary gi maikete gi thabak paikale Honari Singai Tori and Haiba Singasa, Masiki Chapchaba, Progress Report Ama, IDP Singda, Meeyamda, Atuba Tambu, Haiba from Simusway, Hamzarami, Review Toraga, Security Magi, Deployment Gi, Arrangement Singasa, Nakalan Maniki, Nakalani Maki, Yaipagada Monda, Tonana Hona View Haiba, Proposal with Hamzarami.